Marup mayam ahanbada photo asi yengbiyo. Mahak ki sakpham asi adonggi wakhalna laksanba ngambari yengbiyo. Mahak asi ate kana sunate hojik India gi Prime Minister oiriba Narendra Modiji ni. Mahak masagi identity losenduna atopa saklon amada Sikh Punjabi gi saklon lawduna 1975 ki emergency gi matamda jail da changdanaba amadi Indira Gandhi gi mayokta aronba khongjang kaya ama changsinkhe. 25 June 1975 Indira Gandhi na emergency lauthokiba numit asi hojik phawba India gi history da amuba kali tension khiba numit amani haina lawnei. Matam asida Indira Gandhi matomtana India pumba bu tha kun mathoi rule sasan tauki amasung emergency matamge kanaba lawduna mahakne India gi losing asi mapangal sonthahanki. Adubu Indira Gandhi na India da karamba irang leiduna emergency thamkhibano amasung kariguma mahakki motive asi masamak natraga party amagi kanaba fangnaba oirabadi karigidamak emergency lawthoklaba matungda khudakta election pangthokhibano. Hariba wahangsing asigi paukom video asidagi khaminasi 1966 matam madu Prime Minister Lal Bahadur Shastri na khanghaudana leikhidraba matungda Indira Gandhi na India gi Prime Minister oikhi. Mahakna anoba Prime Minister oirba matung mathangi chahi 1967 da general election da mai palakpada natana miyamna mahakpu yamna thajabasu hengatkhi. India gi laibak thiba thodok hairagadi makhoi gi anoba Prime Minister asida yamna thajaba thamba amadi Indira Gandhi na su makhoi da lairba kohangani haiduna wasak kaya lawduna thajaba pikhi. 1967 ta Indira Gandhi gi Congress sarkar na India gi makok thongba private bank tara mari asi nationalize tauki. Masina bank sing asigi branch sing asi apikpa sahar amadi khungang kaya da hangdokpa ngamkhi amasung khongthang asina apikpa industry sing business sing amasung lairaba lawmi singna lo lobada laithok halami. Adubu matam aduda corruption gi chang asi ground level dagi hauna yamna wangkhi. Masina maram oiduna Indira Gandhi gi decision asidagi lairaba singna kanaba amata phangkhide. Masigi mathakta JRD Tata amasung JD Birla gumba achoba industrialist singna Indira Gandhi gi sarkar da sauningba pokhi. Maramdi makhoina private bank sing asigi share amasung invest kaya tawriba khudingmak asi khangu thakta aremba taga dore. Shareholder singi marakta ama oiriba RC Cooper na government gi warep adugi mayokta Supreme Court ta chatkhi. Matam asida mahakna mai paktuna Supreme Court na bank singbu nationalize tawbagi government gi decision asibu chanaba yadaba unfair amani haiduna reject tawrokhi. Adubu Indira Gandhi gi government na wafam asida wakhal yamna nungairamde masina maram oiduna court ki mayokta thengnaba takhi. Mathangi chahida Indira Gandhi na India gi losingda ahongba ama semdoktuna Supreme Court ki warep adusu hongdok hankhi. Hariba semdoklaba law sibu 25th amendment haina thonki. Masigi khuthangda Indira Gandhi gi sarkar na Supreme Court ki power asi yamna chawna hanthankhi. Chahi kharagi matongda Privy Purse ki wafam ama court ta lakpa matamda Supreme Court amadi Indira Gandhi gi government ki marakta amuk hana thengnakhi. Tasengnamak India na independent phanglaba matamda India gi state puna mapunsinaba India gi luchingba singna lengthau sing amasung maharaja singda thajaba pirammi madudi makhoi gi imong singda India government na tha khudingi senpham khara pigani amasung masibu matam aduda Privy Purse haina korami. Indira Gandhi na Privy Purse ki law asi lokthokpa pamkhi maramdi mahakna thajakhi madudi hojikti ningthau sing amasung maharaja singda lemna sel pibagi mathau tadre. Masigi damak mahake sarkar na bill ama puthorakhi. Adubu majority fangdabana mahake bill asi Rajya Sabha da pass tawkhide. Matam masida su mahake wafam adu phongdokna bagidamak Indira Gandhi gi sarkar na makhoi gi wakhal lawsing sijinaduna asomna lawthoklami madudi hojikti ruling families haibadi ningthau singi imung manung sing asi recognize tawroi. Haibadi hojiktagi hona ruling family amata leiraroi amasung makhoi da Privy Purse pibagi mathau tadre. Masigi matungda wafam asi Supreme Court yaukhi. Masida su government na lawthorakliba wafam asi illegal oi haiduna Supreme Court na lawthoklami. Adubu mamangi adugumna matam asida su Indira Gandhi gi government na tumina leithoklamde. Masigi matungda 1971 da India gi law da 26 amendment semlammi. Masigi khuthangda Supreme Court ki warep adu Privy Purse lawthoktuna hanthok hankhi. Chahi asimakta da election amuk hana pangthoklami amadi Indira Gandhi na majority fangduna mahaki sarkar semba ngamkhi. Amuk hana power fanglaba matungda Indira Gandhi asi politics ki lamda lai gi shakti chelaba miyoi amagumna ukhi amadi India pumbagi control asi mahaki makhota leinaba asigumba warep sing laure. Indira Gandhi na mahak amasung mahaki imung manunga khwaidagi naknaba miyoi singna state amagi chief minister oina khangatuna state government sing mahakna tawningbada tawwa yahalami. 1971 hariba chahi asimaktada Indo-Pak war su thokhi maduda India na Pakistan bu tamthina maithiba pikhi. Atopa maikai amada lan asina maram oiduna India gi settlement gi fibamda yamna sathina sokhankhi. Masina maram oiduna matam asida pot chai gi mamal asi atiya pakna wangkhi amasung lairaba ko hanaba
Indira Gandhi na pikiba wasakuna ma chintiba oidaba ngangba aranba amani haiduna miyamna ukhi amadi matam asida Congress na India pumbagi control torokpadagi party asigi achoba leaders kayana makogi pocket thanaba crore kayagi scam kaya ama pangthokhi 1974 da Gujarat ki chief minister Chimanbai Patel su hariba scam asida chenaba miyoi ama oikhi madugi matungda Gujarat ki miyamna yamna saukhi amasung masing yamlaba miyoi kaya lambi da tholaktuna chief minister Chimanbai Patel gi government asi lokthok haina demand tawba horakhi demand asi matam chana phangdrabada khongjang asi yamna kansilakhi amadi khongjang asi gi mingda bus mai thaba dokalu tawba amadi police singda attack tawbana chingba moral yaudaba thodok kaya ama thokpa horakhi hingsa na thalaba khongjang asibu naba nirman movement haina khangnakhi madugi matungda aroibada Indira Gandhi ki atopa option amata lehenkhide amasung mahakna Gujarat agi Congress government bu lokthokhi matam asi manungda lebak asi gi atopa kasenama oriba Bihar da su corruption yamna hengalakhi madugi matungda asigumba phibam asida Bihar gi miyamna Gujarat ki khongjang asina Congress government loisan khiba asi ubada Bihar miyam gi thona su yam hengalakhi aduga 1974 asimakta da JP Narayana luchingba Bihar gi maheroi singna non violent protest ama hodokhi amadi masigi movement asibu JP movement haina khangnakhi protest asida saruk yariba singi demand di Bihar da su Congress ki sarkar asi dissolve tawgadabani haiba asini 1973 da malengi oina oil crisis ama thokhi 1974 da crude oil gi product asi 300% hantarakhi masina India da chaun awaba pikhi madugi matung chahi adumakta da Jose Fernandez koba opposition gi luchingba amana railway gi workers singa loinana nomit humni gi railway strike ama pangthokhi masina railway gi workers singda hena faba working environment amadi salary hengkadabani railway gi workers 17 lakh na hariba protest asida saruk yakhi masina maram oidana railway strike asi malengi khwadi chawba industrial strike oiri adubu Indira Gandhi gi government na Bihar da khongthang amata lokhatlamde natraga thawgi mamal hantarakpada mideng amata changlamde amadi railway gi sinmi singi demand phawba thonghankhide matam asida Indira Gandhi gi wakhalda akiba ma polakhi madudi karigumba state khudingmaki amadi section khudingmaki demand sing asi asigumna makhata na chatharaklaba amadi demand sing asi mahakna pithokiba tarabadi Congress hariba political party asigi ming asi leibak asidagi mutkhigani amadi mahaki famsu mangkhragani maram asina Indira Gandhi gi mafam da lakliba singnaba challenge sing asibu mapung phana mayoknanaba amasung asigumba protest sing asibu anti national movement ni haina mahakna haikhe 1975 fawda Bharat ki fibam asi yamna phataba oikhi pochai gi mamal asi atiya pakna wangkhi mafam khudingmakta government gi mayokta ihoke horakhi adubu masina maram oidana Indira Gandhi na kaidonungda khalludaba thamoi sokpa thabak ama torokadore 1975 ki March da Allahabad High Court na Indira Gandhi bu prime minister gi famdagi lokthokadabani haina warep lokhi haukiba chahi ani dagi Indira Gandhi gi mayokta Allahabad High Court ta case ama chatharame warep sing asi mahaki mayokta lakhibani adubu Indira Gandhi gi mayokta leiba case sing asi dismiss tawkhi socialist election da candidate oikhiba Raj Narayana 1971 gi election da Indira Gandhi gi mayokta lepkhibani 1971 gi election da Indira Gandhi na illegal oiba mawongda mai pakhi haina Raj Narayana thajaki masibu proof tawnaba Raj Narayana Indira Gandhi gi mayokta achoba crime taramari gi report tawkhi adubu investigation toruba matamda Indira Gandhi asi crime sing asi gi manungda ani khaktamak mara leirongki haibagi proof hamki adubu marup mayam Indira Gandhi gi mara leiraba crime sing asi yamna apikpa crime sing ni ahanba crime adudi Indira Gandhi gi election agent oikhiba Yaspal Kapoor asi election gi matamda su government gi employee ama oirammi masi election gi role gi wangmadani Indira Gandhi gi ani suba crime adudi mahakna UP sarkar gi machine kya sizinaduna mahaki space ki damak achoba stage kya sarubagini hariba crime sing asina prime minister amabu mahaki post agi lokthokpa si yamna chawba maral dinate adubu masi asumna longnai madudi Indira Gandhi na mamangda court ki decision kya bu reverse tawkhiba lekhrabani mastagi hojekti Indira Gandhi na court ki chanabigi mayokta leire haiduna court ki oiba warep ama lokhi Indira Gandhi gi mayokta thamlamliba court ki warep asina Indira Gandhi gi mafamda chauna singnaba landabagum thokhi adubu Indira Gandhi na mahaki maral yajaramde amasung high court ki warep asigi mayokta supreme court ta appeal lama file tawkhi amadi opposition party na masigi khudongchaba loduna Indira Gandhi bu mahaki fam asidagi khudakta resign tawgadabani haiduna demand tawba horakhi tanja asida Bihar gi JP gi khongjang su amuk hanna kanselakhi amadi
opposition party ga loinana JP Narayan na Indira Gandhi gi mayokta leikhi pumnamak asi 1975 ki 24 June da Indira Gandhi gi case asi Supreme Court ta hearing chathaki masida Indira Gandhi bu mathangi chahi taruk phawba election da vote lepa yaroi haiduna Supreme Court awarep lokhi adubu court ki mathangi hearing chathadri phawba Indira Gandhi asi prime minister oina lehanki court ki wayal asi tabada opposition party gi miyamna yamna sauki amadi ahuba pendabagi kholaw kaya lauki nakan amadana JP Narayan nasu mahiroi singda mathau hapsinduna yaningdabagi khongjang kaya changsilakhi amasung makoida police ki wata danaba yathang chupiki Bharat ki miyoi lak kaya na makhogi political leader singi wata duna Indira Gandhi gi mayokta lepki maki mafam lothokhiba ubada Indira Gandhi thengthaba amata leitana India gi law article 352 da iramba line ama sizinaduna India pumbada emergency thamjinki tasengmadi marup sing India gi law gi article 352 da asomna irami madudi India gi security da war gi threat leiba external aggression amadi internal disturbance thoklapa matamda India gi president na India da emergency lauthokpa yai Indira Gandhi na su internal disturbance hariba wahai asi sizinaduna president Fakhruddin Ahmad Ali da India da emergency thamna ba haijaki maramdi matamadu da India da mapung phana irang thoklibani president na mahaki demand asi ayaba pikhi amasung Indira Gandhi gi court ki hearing pibagi mathangi numita haibadi June 25 ki numidang da India gi lebak pumbada emergency chana hanki hojik mayam punamakna emergency karino haibasi khanglamlagani masigi manungda power punamak asi president gi makhutta legadoribani miyam gi fundamental rights sing lokhthoklaga government na pamba matamda kanagomba amabu jail da thamba yai emergency lokthokpagi pung kharagi manungda George Fernandez Charan Singh Morarji Desai amadi JP Narayan hariba miyoi sing asi phajinki mathangi numita kanagomba amatana pause da print toba yadanaba government na Delhi pumbagi electricity shutdown tawki madugi matung mathangi ayukta Indira Gandhi na lebak asigi president na matam kharagi oiba emergency thamle haiduna lauthoraki mahakna haiki madudi mahakna prime minister gi fam paiba matungda miyam gi yaifanaba khongthang kaya paikhalakpa matamdagi mahaki mayokta leiba miyoi singna lautunaraga mahaki mafam lauthoknaba thaurang semkhibani karigumba Indira Gandhi na hariba wafam asigi matangda wahi khara haiba taragadi democracy gi mingda democracy bu lana chathanaba honakhiba ngaktani masigi matung mathangi thakun mathoida Bharat ki miyam da thokhiba thodoksing ase ngasi fawba kauthopang ngamdri miyam dagi makhogi maru oiba ratsing munbibaga loinana miyoi lak ama hena jail da namsinki masida political leader singa loinana criminal sing amasung lona yadaba thabak tawba miyoi sing yauri masi ubada activist kaya amadi political leader kaya amana underground changnakhi Narendra Modi gumba miyoi kharana shiksha setuna masak lotki RSS gumba organization sing ban tawki masigi matungda lakaduriba election adu matam sangdokhanki masiga loinana emergency amadi Indira Gandhi gi mayokta Congress ki leader sing da wangang handuna Congress party dagi resign tawhalami amadi fazilami masina maram oiduna Indira Gandhi gi sathiba asi mafam khudingmakta sandokhi amasung hojikti kanagomba miyoi amatana mahaki mayokta wangang bagi thongna lekhide asigumba fibam asida miyoi kharanasu Indira Gandhi na lokhatliba akanba khongthang sing asina maram oiduna government employee punamak jail da changbagi kiba leibana maram oiduna mawong chumna thabak tawba hokhi India da corruption gi chang yamna hanthakhi masida natana Indira Gandhi na criminal ayambabu hanadagi fajinduna thamkhi masina maram oiduna crime thokpagi changsu yamna hanthakhi adubu miyam gi nungaiba si yamna kuina chatkide maramdi Indira Gandhi na Bharat macha singi thamoi sokpa thabak ama tawkhi India gi population hengalakliba sibu control tawnaba Indira Gandhi na mahaki machanupa Sanjay Gandhi bu mass sterilization tawnaba thodang chinakhi madugi matungda Sanjay Gandhi na thabak asi power kaya sizinaduna chahi amagi manungda chawrangna India macha lak humpurom fajinki amasung yamna tamthina namduna sterilize tawkhi matam aduda India da medical facility kaya leitabana sterilization tawba si yamna luba thabak ama oirami amadi yamna motpa unhygienic oiba camp singda thabak asi pangthoklami masina maram oiduna sterilization tawkiba miyoi kaya nakhi amasung miyoi kaya sikhi hariba negative oriba wafam sing asi yamna sandokpa ngamkhide maramdi Indira Gandhi na hanadagi media sing asi control tawduna thamkhi aroibada thakul mathogi matungda 1977 gi March 21 da India pumbagi control asi Indira Gandhi gi makhutta chalaba matamda emergency adu mahakna lothok hanki political leader punamak jail dagi thado
थादोखी मसीगी मतुंगदा अनोबा इलेक्शन पांगथोखी मदुदा इंदिरा गांधी अमदी मचानुपा संजय गांधी अनिमक मखोइगी सेटसिंग मांगखी मदुगी मतुंगदा अनोबा ओपोजिशन पार्टी पुनमकना पुनसिनदुना सेमखिबा जनता पार्टी असी अहानबो ओइना पावर पाइरखी असुमना मोरारजी देसाईना लेबाक असिगी प्राइम मिनिस्टर ओइखी मानी मसी जनता पार्टी दगी तोखाइना तादुना सेमखिबा भारतीय जनता पार्टी बीजेपी हारिबा पार्टी असी सेमखिबनी अदुबो हौजिकसु वहांग असी हंगदुना लेहौरी मदुदी इंदिरा गांधीना महाकी मखुत्ता मपुंग फाना पावर लेरबा मतमदा करिगिदमक इमरजेंसी लौथोखिबनो अमदी इलेक्शन पांगथोखिबनो अदुना मरुपसिंग मरु ओइना मसीगिदमक ओइथोपा याबा मरम अनि थोरखी अहानबदा इंदिरा गांधीना मियामना महाकी सपोर्ट लेरी हाइना खनखी मरम असिना महाक अमुक हन्ना हानागुमना यामना लाइना माय पाकपा ngamgani amasung emergency na maram oiduna mahaki image ta leiriba mami edusu kokhigani haina khanki amaromda miyoi kharana su thajai madudi matam aduda Sanjay Gandhi bu Indira Gandhi na khulai oina sizinaduna Sanjay Gandhi bu mahaki side ta lehanduna lebak pumbagi control tawbuda mateng oigani haina khanki emergency thamkhibagi maram kya leirabasu Indira Gandhi gi matung inadi mahakna JP moment loisinaba emergency thamkhibani emergency gi matangda adongi wakhalon adu comment section da thambiramu